Mebys News and Information adom bataram bokchari. Manipur COVID-19 laina lakraba matung haukiba chai anirom asida phou taiba sitabana maram oiraga status gi loumising kokta khut hapnare laubana sinpham oiraga atei senthok lambi leizadaba loumisingna makoina uriba lau adudagi thorakpa phoktoksing phou oina natraga cheng oina tairaga imung manunggi achidakom macha masugi mahi masin tambagi paisa khonaramba du phou taiba sitabana maram oiraga loumi kaya hozik awaba mayoknare hauki bachai anirom asida COVID-19 laichuna maram oiraga usop mela lepkiba school gi boarding thingzin kiba masida natana pradhan mantri galib kalyan yojna gi makhada center lengangna lemna cheng pirakpa sina maram oiraga cheng gi demana si hantarakpani hairi Thobal district ki hairok AC ki manung chana leiriba salungpam khungang da leiba low pari taruklom low uba imung amadi mamangi chahi lising ani kundagi hauzik phauba phobot lising amarom taiba sitaduna hauzik su phaugi kwat amasung sangoida paiduna thamba yaunare mamangi chahi lising ani rom ki mamangda phomol amada lupa lising amaga chani phauba yauna tainaba yauke chengoi na taibada kilo da lupa nipuga taretagina yankai phauba yauke adubu hauzikti phomol amada lupa chatruk tagina chatret phauba yonbada leivinaba leitre hari mamangi chahi singda low sangmama ubada chawrakna yeiba loiba phawbada lupa lising kunrom changlamba adu hauzikti akhoimal khulang mamal haramadi tilhalira ke mamal hengat ki bana maram oiraga low sangamama ubada lupa lising kuntra hena changle aduga thokliba pothok asi taibada lupa lising kun yobada ware asigumba piba masida hauziki matamda low uba migi masing hantarakle hairi ngarang nungtil pung ahum makhairum taba matamda Imphal East khabai soi saban lekai de leiba imung amada drug ki polam sing leire haiba akhanaba pawma phangbadagi Imphal East District Police Hingang Police ki kangbuna maphamadu de leiba Mainam Abdul Kalam chei kuntraga manga apokpa Mainam Abdul Salam koba kwakta pangal lamkhai dagi hauzikna khabai soi saban lekai de leiba Meoi ki yumda thiba humba ki thabak chathabada tablet oina sizinaba drug ki polam kaya amadi cough syrup bottle kaya fagat pangamle hairi IPMGSY Pradhan Mantri Gram Sadak Yojna gi makhada lambi semliba singna thabak loire haibagi geotech tobigi photograph yaodrabadi bill amata piroi haina RDN PR Minister Y Khemchand Singhana phongdokre Minister na wafam asi haukhiba numinini chupna Ukhrul District gi manung chanba Sirui dagi Kachaupung phauba kilometer chama supna ahum sangba lambi sembagi phibam madu yengsinbagi khongchata paumisingda phongdokhibani IPMGSY gi makhada semliba Sirui Kachaupung lambigi phibam yengsilaba matung Minister Y Khemchand hai mahakna RDN PR hek pairakpadagi scheme asigi makhada semliba lambising loisille haibagi geotech photo yaodrabadi bill amata pithokte transparency hena leinanaba contractor engineer amasung staff sing thabak phajana tawbiyu thabak loire haibagi geotech photo yaodrabadi bill amata piroi haike Assam Rifles na makoigi camp hangdokna naba namfuda lam loksin bikra haiba wahouda Ukhrul amasung Kamjong district ki manung jana leiba Tangkul village mapalda ngasi khunmi singna wakat mipham chathakre Assam Rifles na namfuda lam loksili haina khunmi singna maral sireduna wakat mipham chathakiba village singa dudi Khamasom Chatrek Mapum Poi Tusom CV Lamlang Kasom Khulen Ramphoi amasung Kangpat Khulen ni Yaning da bi khongjangadu Tangkul Civil Society Organization singi mideng makhada khunmi singna makoi gi mari lenaba village sing da chathake wakat mipham aduda sit-in protest against the forceful occupation of 9 Tangkul villages by the Assam Rifles saina thaba banner sing sizinake khunmi singna aikoi gi lam namfuda lawsin khibagi mayokda aikoina lepli haiba kholaw sing su lawki hairi maheiroising mungnarakpana maram oiduna DM University ki campus leba AMSU headquarter da Meoi amata changhandana thamkraba tungda ngasi numidang wairam how ground maya da leba pisum chinga machada mahairoi masal gi marakta su chawnung khanarakpadagi police sangsilaktuna irang laksanba ngamhore AMSU gi interim executive council gi members singna chinga macha gi geta paumi singda wafam khara phongdokna ba thaurang tawringai da makoi gi mayokta leba AMSU gi kangbu ama maphamadu da changsilakhe makoina pisum chinga macha gi geta mapamarang khangdaba kharana press meet pangthokpa yaroi haina athingba pirakhe
अदुबा प्रेस मीट तौगनी हाइना थौरांग तौरिबा कांगबु अदुना मफमदु मखोइगिसु सरुक यावी हाइना येलखे नाकल अनिगी मरक्ता उखनरकपदगी मनाक नकपदा लेरंबा लेकाइगी मियोइ कयामरुम थोंगनरखे इलेक्ट्रिक पोल खिंगनरकपदगी नुपी मयाम अमसु थोंगनरखे इरांग अदु थोंगना इंटरियम एग्जीक्यूटिव काउंसिल की सेक्रेटरी जनरल ब्रूस पेबमना पाउमिसिंगदा हाइखे ऑल मणिपुर स्टूडेंट यूनियन इंटरियम Executive Council 2021-2023 की member अमदी अतोपा maheirois कयादा मसक खंगदबा फोन नंबर कयादगी किहलकपगी थबक चथरलिबा सि कुदक्ता लेपकदबनी मिसम मियाम अमदी खुनागी याइफननबा थबक तौरिबा लूफ CSO नत्रगा क्लब की मेंबर ओइरगा AMSU की थौमी ओइबा यादे हाइबासी कॉन्स्टिट्यूशन दा याउदे कुमजा लिसिंग अनि तरागा तरे तरागा मापन सेशन दा जनरल सेक्रेटरी ओइना पुरंबदगी मराल खरदगी लुप्तगी तांथोक्रबा हाउबिजम चलांबगी हांगदुना लेरिबा फमसी मतम मदुगी निपको के असिस्टेंट जनरल सेक्रेटरी सोइबम अनिल न पुबिखी लेंयान फियालगा मियोइ अदु लुफ अदु की मेंबर ओइरे हाइरगद्रा हंखे मान मखा ताना हाइकी बीजेपी कांग्रेस NPP नत्रगा लुप अमा हेक्तदगी लेंयान यालबदी पार्टी अदुगी मेंबर ओइरगद्रा AMSU की मेंबर ना अतोप अतोपा लुप सिंगी फंक्शन चटपदा हाइरिबा लुप अदुगी लेंयान यालकलबदी अतोपा लुप अदुदा यावी हाइगद्रा लेकाइगी ग्रासरूट लेवल दगी हौरगा स्टेट लेवल की थाकता थबक तौबगी मियामना सखंगदुना यूथ सिंगी पॉलिटिकल अवेयरनेस लेहननबा स्टेज कादुना वा ngangbasi political party aduda yaubunate membership oibunate tanja aduda pamdaba thodok thorpa yabagi pau phangbadagi Imphal West district ki personal sing mafam aduda tension ki amasung irang adu control tawki masida chunatana lekai adugi ahal laman singna maheiroising mafam adudagi tanthoklaba tungda get adusu solon silaga thamkre hairi